ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯩꯅꯧꯒꯤ ꯃꯇꯝꯅꯤꯅ ꯍꯩꯅꯧ ꯑꯆꯥꯔ ꯈꯔ ꯁꯦꯝꯃꯦꯕꯀꯣ ꯑꯩꯅ ꯑꯗꯣ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯕꯗꯣ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯕꯗ ꯀꯩ ꯗꯔꯀꯥꯔ ꯑꯣꯏ ꯀꯃꯥꯏꯅ ꯇꯧꯏ ꯀꯩ ꯃꯁꯥꯂꯥ ꯍꯥꯞꯄꯤ ꯀꯃꯥꯏꯅ ꯊꯝꯃꯤ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯋꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯕ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯍꯩꯅꯧꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯛꯑꯒ ꯃꯤ ꯑꯃꯅ ꯄꯤꯔꯛꯄꯅꯦ ꯑꯗꯣ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯕꯁꯦ ꯌꯥꯝ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯏꯁꯨ ꯅꯤꯌꯣꯝ ꯈꯔ ꯂꯩꯌꯦꯕ ꯀꯩ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯖꯅ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯕ ꯃꯇꯝꯗ ꯍꯩꯅꯧꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 2-3ꯗꯤ ꯍꯥꯟꯅ ꯐꯖꯅ ꯇꯤꯡꯉꯒ ꯊꯝꯒꯗꯕ ꯍꯥꯏꯗꯤ ꯍꯩꯅꯧꯗꯨꯗ ꯌꯥꯎꯔꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯃꯈꯣꯛꯇꯁꯨ ꯒꯝꯒꯨꯝꯕ ꯑꯃ ꯊꯣꯛꯏꯗꯅ ꯁꯪꯒꯣꯝꯒꯨꯝꯕ ꯑꯃ ꯑꯗꯨ ꯐꯖꯅ ꯆꯠꯈꯤꯅꯕ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯑꯩ ꯆꯥꯝꯊꯣꯛꯑꯅꯤ ꯃꯌꯥꯝ ꯐꯖꯅꯀꯣ ꯑꯗꯨꯒ ꯀꯩꯀꯩ ꯃꯁꯥꯂꯥ ꯍꯥꯞꯀꯗꯒꯦ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯗꯣ ꯑꯩ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯅ ꯆꯥꯝꯊꯣꯛꯑꯒ ꯃꯥꯗꯣ ꯏꯁꯤꯡꯁꯦ ꯐꯖꯅ ꯄꯨꯡ ꯑꯃꯃꯨꯛ ꯆꯠꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯁꯜꯂꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯀꯪꯕ ꯇꯥꯋꯦꯜ ꯑꯃꯅ ꯃꯥꯁꯦ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔ ꯁꯦꯝꯕꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯌꯥꯎꯕ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯆꯥꯔꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯝꯗꯣꯏꯅꯦꯕꯀꯣ ꯀꯣꯛꯐꯩ ꯀꯥꯁꯤꯜꯂꯛꯄꯗꯣ ꯑꯩꯒꯤ ꯍꯩꯅꯧꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤ ꯂꯣꯏꯅꯗꯤ ꯇꯧꯕꯗꯤ ꯇꯧꯔꯔꯣꯏꯀꯣ ꯑꯗꯨꯒ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯁꯣꯏꯕꯁꯦ ꯑꯁꯤꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯁꯣꯏꯔꯅꯤ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯁꯥꯡꯒꯦꯔꯥꯀꯣ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯃꯀꯛ ꯑꯣꯏꯅ ꯁꯣꯏꯒꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯤꯁꯜꯂꯛꯑꯦꯕꯀꯣ ꯃꯔꯨꯁꯦ ꯈꯔ ꯌꯥꯎꯔꯝꯃꯦ ꯃꯔꯨ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯈꯥꯏꯔꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯒ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔꯗꯣ ꯃꯔꯨ ꯌꯥꯎꯔꯒ ꯇꯧꯕ ꯑꯆꯥꯔꯁꯦ ꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯆꯨꯞꯄꯗ ꯌꯥꯝꯅ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯣꯏꯕ ꯃꯇꯨꯡꯗ ꯊꯨꯝ ꯈꯔ ꯆꯥꯃꯁ 2ꯒꯨꯝꯕꯀꯣ ꯐꯖꯅ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯦ ꯈꯔ ꯑꯃ ꯌꯥꯛꯂꯞꯅ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯁꯤꯁꯦ ꯈꯨꯝꯖꯤꯜꯂꯒ ꯄꯨꯡ 2 ꯅꯠꯇ꯭ꯔꯒ 3ꯃꯨꯛ ꯐꯖꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯁꯤꯅ ꯍꯩꯅꯧꯁꯤꯗ ꯌꯥꯎꯔꯝꯕ ꯃꯥꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯦ ꯂꯣꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯎꯕꯁꯨ ꯍꯦꯟꯗꯣꯏꯅꯤ ꯑꯗꯨꯒ ꯑꯆꯥꯔꯁꯦ ꯊꯣꯠꯄꯁꯨ ꯍꯦꯟꯗꯣꯏꯅꯤꯀꯣ ꯑꯩ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯁꯦ ꯄꯨꯡ 3ꯃꯨꯛ ꯀꯨꯞꯁꯜꯂꯦꯕꯀꯣ ꯑꯩꯅ ꯑꯗꯣ ꯃꯍꯤꯁꯦ ꯌꯦꯡꯉꯨꯇꯣ ꯃꯌꯥꯝ ꯑꯗꯣ ꯃꯤ ꯈꯔ ꯑꯃꯗꯤ ꯃꯍꯤꯁꯤ ꯌꯥꯎꯔꯒ ꯑꯗꯨꯝ ꯑꯆꯥꯔꯁꯦ ꯁꯦꯝꯕ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯇꯣꯠꯁꯟꯕ ꯐꯧꯗꯕꯤꯗ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩ ꯅꯨꯡꯁꯥꯗ ꯄꯨꯡ 5ꯃꯨꯛ ꯐꯧꯒꯅꯤ ꯑꯩ ꯌꯥꯡꯀꯣꯛ ꯃꯆꯥ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯄꯦꯄꯔ ꯋꯥꯏꯠ ꯄꯦꯄꯔꯁꯦ ꯄ꯭ꯂꯦꯟ ꯄꯦꯄꯔꯁꯦ ꯊꯥꯔꯦ ꯈꯔ ꯌꯥꯝꯅ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯄꯨꯡ 5ꯃꯨꯛ ꯐꯧꯔꯅꯤ ꯃꯁꯤ ꯐꯧꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥ 3ꯃꯨꯛꯐꯖꯅ ꯆꯥꯕ ꯌꯥꯅꯕ ꯑꯗꯒꯤ ꯄꯨꯝꯕ ꯈꯣꯠꯄ ꯇꯧꯗꯅꯕꯅꯦ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯐꯧꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯕꯗ 37-38 ꯁꯥꯏ ꯑꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯉꯝꯗꯕ ꯅꯨꯡꯁꯥ ꯑꯣꯏꯌꯦꯕꯀꯣ ꯄꯣꯛꯑꯒ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯐꯧꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯑꯩ ꯄꯨꯡ 5ꯃꯨꯛꯇꯪ ꯐꯧꯔꯅꯤ ꯑꯗꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯧꯔꯦ ꯑꯗꯣ ꯑꯩ ꯍꯁꯕꯦꯟꯗ ꯄꯨꯈꯠꯄꯤꯔꯣ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯆꯥꯡꯁꯦ ꯀ꯭ꯔꯪ ꯂꯥꯎꯅ ꯀꯪꯍꯟꯕ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯃꯍꯤꯗꯨꯗꯪ ꯆꯨꯞꯁꯟꯍꯟꯕꯅꯦ ꯑꯗꯨꯒ ꯀꯩꯀꯩ ꯃꯁꯥꯂꯥ ꯍꯥꯞꯀꯗꯒꯦꯗꯤ ꯍꯥꯏꯖꯔꯛꯀꯦ ꯁꯤꯅ ꯐꯗꯤꯒꯣꯝ ꯃꯔꯨꯅꯤ ꯐꯗꯤꯒꯣꯝ ꯃꯔꯨꯁꯦ ꯆꯥꯃꯁ 3 ꯑꯃ ꯍꯥꯞꯄꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯒ ꯖꯤꯔꯥ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯍꯪꯒꯥꯝ ꯃꯔꯨꯁꯨ ꯆꯥꯃꯁ 3 ꯑꯃ ꯍꯥꯞꯄꯦ ꯑꯗꯣ ꯃꯁꯥꯂꯥ ꯍꯥꯞꯄꯒꯤ ꯃꯇꯥꯡꯁꯤꯗꯤꯕꯀꯣ ꯑꯩ ꯏꯁꯥꯒꯤ ꯃꯁꯥꯂꯥ ꯀꯌꯥꯝ ꯄꯥꯝꯃꯤ ꯀꯌꯥꯝ ꯁꯤꯖꯤꯟꯅꯒꯗꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯌꯣꯕꯀꯣ ꯑꯗꯨꯒ ꯁꯣꯞꯇꯣ ꯑꯗꯨꯒꯤꯗꯣ ꯁꯣꯞꯇꯣ ꯆꯥꯃꯁ 2 ꯑꯃ ꯍꯥꯞꯄꯦ ꯁꯤꯗ ꯃꯤꯊꯤꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦꯀꯣ ꯆꯥꯃꯁ ꯇꯪꯈꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯞꯄꯦ ꯃꯤꯊꯤꯗꯤ ꯈꯥꯒꯟꯕꯅꯦꯕꯀꯣ ꯁꯤꯅ ꯀꯂꯥꯝꯔꯤꯁ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯏꯁꯤꯡꯁꯦ ꯐꯖꯅ ꯃꯩ ꯂꯩꯊꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯟ ꯍꯥꯏꯔꯞ ꯑꯣꯏꯔꯛꯄ ꯐꯥꯎ ꯉꯧꯕꯤꯔꯅꯤ ꯃꯅꯝꯁꯨ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯐꯖꯅ ꯃꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕꯤꯔꯅꯤ ꯑꯗꯣ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄ ꯃꯇꯝꯗ ꯌꯥꯝ ꯀꯨꯞꯅ ꯄꯥꯎꯗꯔ ꯑꯣꯏꯅ ꯇꯛꯑꯣꯏꯗꯕ ꯈꯤꯇꯪ
ꯍꯥꯏꯗꯤ ꯆꯥꯎꯔꯞ ꯇꯛꯀꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯁꯥꯂꯥꯗꯨꯅ ꯍꯩꯅꯧꯗꯨꯗ ꯌꯥꯎꯔꯒ ꯍꯥꯎꯕ ꯍꯦꯟꯕꯅꯦꯕ ꯑꯗꯨꯒ ꯏꯁꯤꯡꯁꯤ ꯌꯥꯔꯤꯈꯩ ꯄꯛꯇꯅꯕ ꯇꯧꯒꯗꯕ ꯑꯗꯨꯅ ꯑꯩꯅ ꯀꯣꯝꯄꯥꯛꯁꯦ ꯄꯨꯡꯀꯪ ꯀꯪꯉꯕꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯇꯩꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯧꯔꯨꯕ ꯍꯩꯅꯧꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯦ ꯍꯩꯅꯧꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯆꯥꯔꯁꯨ ꯑꯗꯨꯝ ꯍꯥꯎꯔꯕꯅꯦ ꯊꯣꯠ ꯂꯥꯎꯔꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯀꯅꯤ ꯀꯩꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯊꯨꯝꯗꯨꯗꯤ ꯏꯁꯥꯅ ꯀꯌꯥꯝ ꯌꯥꯛꯀꯗꯒꯦ ꯌꯥꯎꯔꯣꯏꯗꯣꯏ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯊꯨꯝꯗꯨꯗꯤ ꯃꯍꯤꯗꯨꯗ ꯂꯣꯏ ꯆꯠꯈ꯭ꯔꯕꯅꯦꯕꯀꯣ ꯃꯍꯤꯗꯨꯗꯤ ꯑꯩꯅ ꯍꯩꯗꯣꯛꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯃꯍꯤꯗꯨ ꯌꯥꯎꯔꯒ ꯇꯧꯗꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯛꯈꯤꯕ ꯃꯁꯥꯂꯥ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯃꯨꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡꯈꯥꯏꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯊꯝꯃꯅꯤ ꯃꯁꯥꯂꯥ ꯃꯌꯥꯝꯁꯦ ꯃꯅꯨꯡꯗ ꯐꯖꯅ ꯆꯨꯞꯁꯟꯅꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯔꯤꯈꯩ ꯈꯨꯠ ꯁꯤꯖꯤꯟꯅꯗꯦ ꯀꯩꯒꯤꯅꯣꯗ ꯄꯨꯝꯒꯅꯤꯅꯀꯣ ꯆꯃꯁ ꯑꯀꯪꯕ ꯑꯃꯅ ꯐꯖꯅ ꯑꯣꯠꯂꯦ ꯑꯗꯨꯒ ꯁꯤꯁꯦ ꯈꯨꯝꯃꯒ ꯊꯝꯖꯤꯜꯂꯅꯤ ꯊꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯥꯊꯥꯎꯁꯦ ꯁꯥꯍꯜꯂꯅꯤ ꯑꯆꯥꯊꯥꯎꯁꯦ ꯁꯥꯕꯁꯦ ꯃꯩꯈꯨ ꯀꯥꯕꯧ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯏꯪꯍꯜꯂꯅꯤ ꯑꯩꯒꯤꯁꯦ ꯃꯩꯈꯨ ꯀꯥꯔꯕꯅꯦꯗꯣ ꯑꯗꯨꯒ ꯏꯪꯍꯜꯂꯅꯤ ꯄꯨꯔꯥ ꯏꯪꯉꯕꯅꯤꯀꯣ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯏꯪꯍꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯀꯤꯗꯨꯗ ꯃꯁꯥꯂꯥ ꯇꯣꯠꯂꯕ ꯍꯩꯅꯧꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯍꯜꯂꯒ ꯄꯨꯛꯅꯤꯡ ꯏꯪꯉꯕ ꯑꯆꯥꯊꯥꯎꯁꯦ ꯈꯤꯇꯪ ꯍꯩꯕꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯍꯥꯏꯗꯤ ꯇꯣꯠꯄꯤꯔꯅꯤ ꯑꯃꯒ ꯆꯨꯞꯁꯟꯅꯅꯕ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔꯒꯤ ꯃꯁꯛꯇꯣ ꯂꯥꯛꯑꯕꯅꯤꯀꯣ ꯃꯌꯥꯝꯗꯣ ꯄꯨꯔꯥ ꯃꯁꯛꯁꯨ ꯑꯣꯏꯔꯗ꯭ꯔꯥꯗꯣ ꯄꯨꯔꯥ ꯍꯥꯎꯗꯧꯕ ꯃꯥꯜꯂꯕꯅꯦꯕ ꯑꯗꯨꯝ ꯍꯧꯖꯤꯛꯇꯒꯤ ꯆꯥꯕ ꯐꯥꯎ ꯌꯥꯔꯕꯅꯦ ꯑꯗꯣ ꯄꯨꯝꯗꯅꯕ ꯑꯩꯅ ꯍꯥꯏꯗꯤ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯋꯥꯏꯠ ꯚꯤꯅꯤꯒꯔꯁꯦ ꯑꯩꯈꯣꯏ ꯆꯧꯃꯤꯟꯗ ꯍꯧꯕꯗ ꯁꯤꯖꯤꯟꯅꯕꯁꯦ ꯁꯤ ꯆꯥꯃꯁ 3 ꯍꯥꯞꯄꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕꯁꯤꯅꯅꯦ ꯍꯣꯔꯦꯟ ꯑꯆꯥꯔꯒꯤꯗ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯄ ꯊꯥꯎꯅ ꯃꯊꯛꯇ ꯇꯥꯎꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯀꯩꯝꯇ ꯇꯥꯗꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯤ ꯚꯤꯅꯤꯒꯔ ꯍꯥꯞꯄꯁꯤꯅ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯔꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯔꯥ ꯑꯆꯥꯔ ꯑꯣꯜꯂꯕꯅꯦ ꯑꯗꯣ ꯃꯤ ꯈꯔꯗꯤ ꯐꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯩꯅꯧꯁꯦ ꯁꯦꯝꯕꯅꯦ ꯑꯗꯣ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅꯤ ꯐꯧꯕꯁꯤꯅ ꯈ꯭ꯋꯥꯏꯒꯤ ꯕꯦꯁꯅꯤ ꯃꯌꯥꯝ ꯁꯦꯝꯕ ꯇꯥꯔꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯂꯤꯛꯂꯤ ꯕꯣꯇꯜꯁꯦ ꯐꯖꯅ ꯁꯦꯡꯉꯕ ꯑꯗꯩ ꯃꯩꯗꯒ ꯃꯥꯏꯀ꯭ꯔꯣꯋꯦꯞꯀ ꯇꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯐꯤ ꯊꯛꯈꯤꯕꯒꯤꯅꯦ ꯁꯤꯗ ꯍꯥꯞꯆꯜꯂꯦ ꯑꯩꯒꯤꯁꯦ ꯀꯣꯐꯤ ꯒ꯭ꯂꯥꯁꯁꯤꯒ ꯒ꯭ꯂꯥꯁ ꯑꯃꯒ ꯆꯪꯒꯅꯦꯕ ꯑꯗꯣ ꯑꯆꯥꯔ ꯁꯦꯝꯕꯗꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯄꯤꯒꯅꯣ ꯔꯤꯌꯦꯛꯁꯟ ꯊꯣꯛꯄꯅꯦ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯕꯁꯤꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤꯈꯩ ꯐꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯒꯦꯞꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯅꯨꯡꯁꯤꯠꯇꯣ ꯐꯖꯅ ꯈꯔ ꯆꯪꯅꯕꯀꯣ ꯑꯗꯣ ꯑꯩ ꯃꯐꯝ ꯑꯅꯤꯗ ꯍꯥꯞꯆꯜꯂꯦ ꯐꯖꯅ ꯇꯦꯡꯁꯤꯟꯒꯦ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯒꯦꯞ ꯈꯔ ꯂꯩꯕꯅꯦ ꯑꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯥꯎꯗꯣ ꯑꯗꯨꯒ ꯃꯁꯥꯂꯥꯁꯤꯒ ꯐꯖꯅ ꯑꯃꯨꯛ ꯃꯁꯥꯂꯥꯁꯤꯡꯗꯣ ꯃꯥꯡꯗꯅꯕ ꯑꯩꯅ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯎꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯍꯩꯕꯤꯔꯅꯤ ꯄꯨꯔꯥ ꯊꯥꯎ ꯌꯥꯎꯕ ꯅꯠꯇꯦꯗꯅ ꯉꯁꯥꯏꯗꯨꯗꯤ ꯖꯁ ꯇꯣꯠꯄ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯥꯎ ꯈꯇꯪ ꯑꯅꯤꯁꯤꯗ ꯈꯇꯪ ꯍꯩꯕꯤꯔꯅꯤ ꯑꯗꯣ ꯅꯍꯥꯟꯋꯥꯏꯗꯤ ꯑꯆꯥꯔ ꯁꯦꯝꯕꯗ ꯃꯤ ꯈꯔꯗꯤ ꯑꯆꯥꯔ ꯁꯦꯝꯕꯗ ꯊꯥꯎꯅ ꯃꯊꯛꯇ ꯇꯥꯎꯔꯒ ꯍꯥꯏꯗꯤ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞ ꯑꯣꯏꯅꯕ ꯍꯥꯏꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕ ꯇꯧꯕꯅꯦ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯊꯥꯎꯁꯤ ꯂꯩꯔꯒꯀꯣ ꯄꯨꯔꯥꯊꯥꯎ ꯌꯥꯝꯗꯕꯤꯗ ꯍꯧꯖꯤꯛꯀꯤ ꯚꯤꯅꯤꯒꯔ ꯍꯥꯞꯈꯤꯕꯗꯨꯅ ꯀꯩꯝꯇ ꯄꯨꯝꯃꯔꯣꯏꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯊꯥ 3 ꯊꯝꯃꯒ ꯆꯥꯕ ꯌꯥꯕꯅꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯂꯧꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯑꯅꯥꯟꯕ ꯏꯁꯤꯡ ꯌꯥꯎꯗꯕ ꯆꯥꯃꯁꯅ ꯀꯣꯠꯄꯤꯒꯗꯕꯀꯣ ꯑꯗꯨ ꯆꯥꯔꯨꯕ ꯄꯣꯠ ꯑꯃꯨꯛ ꯀꯣꯠꯁꯜꯂꯣꯏꯗꯕ ꯏꯁꯤꯡꯕꯨ ꯆꯣꯡꯈ꯭ꯔꯕ ꯑꯗꯨ ꯃꯥ ꯄꯨꯝꯃꯦ ꯑꯩ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯈꯣꯝꯖꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ 2 ꯐꯖꯅ ꯅꯨꯡꯁꯥꯗ ꯐꯧꯔꯅꯤ ꯍꯦꯟꯅ ꯐꯧꯕ ꯌꯥꯏꯕꯀꯣ ꯃꯌꯥꯝ ꯑꯁ ꯅꯨꯡꯁꯥꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯤꯗ ꯁꯥꯔꯤꯕ ꯅꯨꯡꯁꯥ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯁꯣꯔ ꯍꯣꯟ ꯉꯝꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯑꯗꯣ ꯑꯩ ꯅꯨꯃꯤꯠ 2 ꯐꯖꯅ ꯐꯪꯉꯦ ꯐꯧꯔꯦ ꯉꯁꯤ 3 ꯁꯨꯕꯅꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯨꯅ ꯍꯥꯞꯅꯤꯡꯕꯒꯤ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯅꯨꯃꯤꯠ 25 ꯃꯇꯨꯡꯗ ꯆꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝꯗꯣ ꯌꯥꯝ ꯊꯣꯠꯁꯨ ꯂꯥꯎꯔꯦ ꯑꯗꯨꯒ ꯃꯁꯥꯂꯥꯁꯤꯡꯁꯤꯒ ꯍꯩꯅꯧꯁꯤꯡꯁꯤꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯩ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯅꯝꯗꯤ
ꯄꯤꯛꯆꯔꯗꯗꯤ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯍꯥꯎꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫